Khul ngakpa hatpa amadi phajinduna thambagi thouwong yaningde haiduna ngasi standard college ki Maheiroi Singna college asigi get mamangda kholau kaya lauduna Khongjang Changshinkhre Maheiroi Singna hai khul ngakpa miyoi amabu hatlaba matung lalholuk amagi kaderni haina laukthorokpa asi Maheiroi khunai gi oina laibak tibani asigumba police commando gi thouwong asi yaningde loinana lamdam asibu kannanaba thorakkiba khul ngakpa sing phajinduna thamliba asi athuba matamda thadokadabani karigumba thadok tabarabadi Maheiroi Sing makataba Khongjang kaya Changshinkhre sem sare haiki Handak bosem lawa high SLC exam thagadoriba Maheiroi L Prem Maheiroi asi gari kha mo haibu yadi haibu ki damak state force na phaduna tamchina hatkiba tawdok asi yaningde phongdokpagi koi protest asi chathajabani koi chhatra ama oina hujik lairiba situation asi safety oiraktragadi koi lamdam asi karini haigana koi lawjau haibunu haibudu ai sima hana thamjage aduga Maheiroi asi bu haliba police personnel asi atuba matamda thabaktagi product terminate tawbiu haiduna koi Maheiroi Sing asina haijari karigumba terminate tawbidaba taragadi thabak asi lokthokpidaba taragadi koi Maheiroi Sing Khongjang asi hena kansilakigani madi hanagi chanaramba koi gi fake encounter adu amuk halaklabra haibaduna koi Maheiroi Sing gi thamoida koi singdaba ma porle kanglaipa asibu kandaba yade haiduna nungsidaba imung manung masimana thadoktuna khul ngakchariba sing asibu phajinduna thamliba asi condition amata yauduna atuba matamda thadokpira haiduna state government gi maikeda thamjari handak bosem lawa high SLC exam